World 𝐾𝐿 Intellectual Council na tampakta November tha manungda akanba lan tawnaba sem saduna leire 𝐾𝐿 miyamna chana thaknaba cheng hawai maru marang khomjin ba horo haina press release toktana lakthoklaba fawbada Manipur lenga na tumina leisiliba karigino haina Europe Manipur na hanglakle ngarang nimidang athengmada Imphal ki mafam amada pangthokhiba media briefing amada Europe Manipur ki volunteers singna haike Manipur lenga ke Chief Secretary Dr. Vinit Joshi amadi Commissioner Home T Ranjit na tongan ba numit singa thokhiba orders singi matung ina state asigi law and order da soksin gadaba amadi miyamda mi paiba aki akhang pi gadaba loinana kanglup masalgi marakta irang thokhanba yaba wafam sandokpa social media da thagatpa asina chingba tawba yaroi logi oiba thabak lokhatuna charak phangangani haina khangan khrabani adubu hauzik World 𝐾𝐿 Intellectual Council haiba amana November thada tampakta akanba lan chathanaba thorang tawduna leire haina ifong fongna lauthoraklaba matam asida lengak asi kari tawduna leiri bagai masina miyamda mi paiba ma pokhan bagal lonena tangdu laitaba fibam leihandre haike Athuba matamda lengang na miyam khangna Manipur lengang na chapchaba thabak lokhatuna lengang ama pali haibadu utpiyu haina Europe Manipur na appeal tarakle karigumba lengang na action amata lokhalak tarabadi Europe Manipur na Manipur gi miyam ga pulaga Manipur da lan tawgani hairiba kangbu adugi mathakta tawba yaba thabak tawnaba firep lawrakani haina phongdokhe Europe Manipur na meeting awa pangthokani haiba matamdadi minister law lei haibaduma chapchana Manipur miyam khangalliba adu khangal manam moirakanda sidegida cookie singsina akoi mathakta November gi aroiba thada akoi lan taragani mahai marong loksanba yaba mayam ama loksal horo akanba mongda lan chatharagani haibasida Manipur government gi side gi juji pawda pakhum amta laktaba aduga Manipur miyam dasu mi paiba pokpa government na thuko matamda masigi poche chapchaba action ama government ama pali haibagi chapchaba koi Europe Manipur da utiriba dumaina Manipur thugai gani haiba kangbu singsina thoklaiba cheron na sida su utpiyo aduga government na koi gi lokhapam thokpa action je athuba matamda lokhat piraktaba taragadi government ama pali haibagi chapchaba ke no thok piraktaba taragadi Europe Manipur na Manipur da leriba praja miyam gi mathakta lan hogani Manipur gi praja hatkani haiba miyoi singsi gi mathakta Manipur gi praja na kari tawgadage aduga government na kari tawgadage haibado akoina Manipur gi praja singa athuba matamda government na action lobirakta taragadi masi chapchana akoina chatharakani aduga Manipur gi praja singnesu akoigi masida sem saduna lebiyo dana Europe Manipur gi maikai digisu haijari akoina hoji Manipur miyam ga tanaraga tawrpa matamda Manipur miyam na masigi matang sida kariguma initiative lobirakta taragadi Europe Manipur nasu Manipur da peace leire haina lojaraga la loyena lojarakanda Europe Manipur na lebasigi irang se loisanaba honabada Manipur gi nahasing punjala kanda jatharam thabak thoromasidagi leithokanda akoi bijal lomda oina youth chi amaga koi punjaliba aduga youth ki bijal lomda kai tawgadage nahasing sigi lambi romda oina chatharakani haidana government amadi Manipur gi miyamda Europe Manipur gi maikai digi noloma thamjari